ꯌꯦꯡꯔꯦ ꯃꯥꯏ ꯚꯤꯗꯤꯑꯣꯗꯣ ꯃꯥꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯧꯕꯅꯤꯅꯦ ꯑꯁꯣꯝ ꯐꯥꯎꯔꯕ ꯂꯥꯏꯕꯛ ꯇꯥꯡꯀꯛ ꯆꯥꯎꯕꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯤꯕ ꯁ꯭ꯋꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯁꯤꯒꯤ ꯍꯟꯗꯛ ꯅꯧꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯅꯧꯅ ꯀꯟꯅ ꯐꯥꯎꯒꯠꯂꯛꯏ ꯍꯥꯏ ꯃꯥꯒꯤ ꯆꯦꯅꯦꯜꯗꯨꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏꯕꯛ ꯇꯥꯡꯀꯛ ꯆꯥꯎ ꯀꯧꯏ ꯍꯥꯏꯀꯣ ꯑꯗꯣ ꯃꯥ ꯉꯁꯤ ꯑꯩꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯃꯥꯒꯤ ꯏꯟꯇꯔꯚꯤꯌꯨꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯂꯩꯐꯝꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯆꯔꯦ ꯌꯨꯝꯗꯨꯗꯤ ꯗꯥꯏꯔꯦꯛ ꯈꯪꯗ꯭ꯔꯦ ꯃꯤ ꯑꯗꯨꯝ ꯍꯪꯉꯒ ꯑꯗꯨꯝ ꯑꯩ ꯊꯤꯖꯔꯒꯦ ꯃꯥꯒꯤ ꯃꯌꯨꯝꯗꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯦ ꯑꯁꯤꯗ ꯍꯪꯖꯔꯒꯦ ꯅꯣꯏ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯁꯤꯗ ꯍꯟꯗꯛ ꯅꯧꯅ ꯐꯥꯎꯒꯠꯂꯛꯏꯕ ꯌꯨꯇ꯭ꯌꯨꯕꯔ ꯂꯥꯏꯕꯛ ꯇꯥꯡꯀꯛ ꯆꯥꯎ ꯍꯥꯏꯕꯗꯣ ꯅꯣꯏ ꯈꯪꯕ꯭ꯔꯥ? ꯑꯣ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯚꯤꯗꯤꯑꯣꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯦ ꯑꯣ ꯑꯗꯨ ꯃꯥꯒꯤ ꯂꯩꯐꯝ ꯃꯥꯒꯤ ꯃꯌꯨꯝꯗꯣ ꯑꯝꯇ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯁꯤꯗ ꯈꯔ ꯀꯥꯈꯠꯂꯨꯔꯒ ꯌꯦꯠꯂꯣꯝꯗ ꯂꯥꯏꯕꯛ ꯇꯥꯡꯀꯛ ꯆꯥꯎꯕꯒꯤ ꯏꯜ ꯂꯩ ꯁꯤꯗꯒꯤ ꯈꯔ ꯆꯥꯈꯠꯂꯒ ꯑꯣꯏꯔꯣꯝꯗ ꯍꯥꯏꯖꯟꯈꯤꯗꯕ ꯌꯦꯠꯂꯣꯝꯗ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯃꯥꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕ ꯂꯥꯛꯄꯅꯦꯕꯀꯣ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯃꯥꯒ ꯋꯥꯔꯤ ꯑꯝꯇꯪ ꯁꯥꯟꯅꯒꯦꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯆꯠꯆꯔꯒꯦ ꯚꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯈꯨꯟꯗ ꯍꯟꯗꯛ ꯌꯨꯇꯨꯕꯔ ꯑꯃ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯏꯗꯣ ꯍꯟꯗꯛ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯑꯗꯨ ꯌꯨꯇꯨꯕꯔꯗꯣ ꯐꯖꯅ ꯉꯥꯎꯔꯦ ꯌꯥꯗ꯭ꯔꯕꯤ ꯚꯥꯏ ꯑꯗꯨ ꯄꯨꯔꯥ ꯉꯥꯎꯔꯦ ꯃꯌꯥꯝ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯆꯪꯒꯦ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯥ ꯂꯩꯕ ꯂꯩꯇꯕ ꯍꯥꯏꯕꯗꯤ ꯌꯦꯡꯉꯁꯤ ꯑꯉꯥꯡ ꯑꯅꯤꯡꯕ ꯂꯩꯔꯦ ꯑꯁꯤꯗ ꯑꯃꯨꯛ ꯍꯪꯉꯒꯦ ꯁ꯭ꯋꯥꯏꯗ ꯅꯣꯏ ꯍꯟꯗꯛ ꯌꯨꯇꯨꯕꯔ ꯑꯃ ꯅꯧꯅ ꯀꯟꯅ ꯐꯥꯎꯒꯠꯂꯛꯏꯕ ꯌꯨꯇꯨꯕꯔꯗꯨꯒꯤ ꯁ꯭ꯋꯥꯏꯗꯅꯤ ꯍꯥꯏ ꯑꯗꯣ ꯃꯣꯏ ꯃꯌꯨꯝꯁꯦ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯣ? ꯍꯟꯗꯛ ꯅꯧꯅ ꯚꯥꯏꯔꯦꯜ ꯆꯠꯂꯛꯏꯕ ꯌꯨꯇꯨꯕꯔ ꯑꯉꯥꯎꯕꯗꯨꯔꯣ? ꯍꯣꯏ ꯃꯥꯅꯦ ꯑꯗꯨꯏꯅꯣ ꯃꯥꯏ ꯃꯌꯨꯝꯗ ꯁꯤꯗꯔꯣ ꯁꯣꯝ ꯆꯪꯈꯤꯗꯣꯏꯔꯣ? ꯃꯥꯅꯤ ꯁꯣꯝꯗꯅꯤ ꯁꯤꯗ ꯑꯦꯔꯣꯕꯤꯗ ꯈꯔ ꯆꯪꯉꯒ ꯏꯃꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯍꯧꯖꯤꯛꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯍꯧꯔꯤ ꯉꯥꯎꯔꯦꯅꯦ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯏꯅꯔꯝꯕꯗꯣ ꯆꯨꯝꯃꯦꯅꯦ ꯑꯉꯥꯡ ꯑꯅꯤ ꯍꯥꯏꯔꯛꯄꯗꯣ ꯑꯝꯇ ꯆꯪꯉ ꯍꯪꯉꯤ तेरे नाम हमने किया है जीवन अपना सारा सनम कई लेरगे अयाम्बा सिबु लाइबक तांकक चाउबा हंदक नौना आइबु उनबा लाइरो नंबु थीबा लाक्चबनी नंगोंदा इंटरव्यू अमा लौगेना लाक्चबनी अदु इंटरव्यूगी याम फाइ नौना फाउगलाइबा लाइबक तांकक चाउ मतम संगगदि मतेंग अमतंग लौमिनसिबा साइड अमत चंगसिलाउने साइड आई वीडियो अमा नमजरमबनेबको वीडियो लौरमिरो अइना याम येपोरे हाप्तनिदा चंगनिरस अदो ला साइड अमत फमसिला साला सा चार्दी लेट्रे सी लुंजाउ हिदो फम चार लेट्रे आई निंगांग फमजरगे अस लुंजिदा इबु फमु हाइरो हाइसि अस इंटरव्यू लौब लाक्पा इबु लुंजिदा फमलदि फरे सेदा यूट्यूबर अंगाउबना करम सादा लाक्चरिबा सा करी हाइगदबा करी इंटरव्यू नो सांग तोबि हाइसे इहान हानबदा इन हंजगदोइसिको अखोइ लाइबक तांकक चाउबदा इन हान हंजगदोइबा वहंसे अइना नंगु थिरकपा कांदा असिदा नंगोंदा यामना सपोर्ट तौबा नंगी सब्सक्राइबर नंगी फ्रेंड्स सिंगदि यामना थागत फोंदोकचरई नंगु नंगी वीडियो से याम नुंगायना यूट्यूबर अफाव हंदक नौना चखलइबा यूट्यूबर अफाव लेसु हाइगिरेबा अदु मिदि वखल अतैदि कई है मोइगी असि जंगान चंपम गिसिदा नंगु हाइदि यामना थिना मानबिरई यामना थिना नंगी अनाव गंगरबिरई अदु अदुगी मरमदा अमतंग ताकबिरमु करी अइबु अंगाउबनेबा हंदक नौना कन्न चखलइबे भाइरल चखलइबे यूट्यूबर अंगाउबनेबा करम अंगांगनो हाइदा नंग थाजद्रगदि अइयोंदा वीडियो यावरिको इंगिनसे यंगदो वीडियो से लेरा ओ येंगेने वीडियो दो येंगेने मागी चैनल करियोने कौदो oh hajikta magi video wari sanna hंदक नौना भाइरल चलेबा यूट्यूबर अंगाउबदो सा आई ngasi इंटरव्यू से यारे आई इंटरव्यू लो जरो आई याम छौरिंगाय ngasi यारे तौथगे यंग A few inches later इमा ngasi दे आई यूट्यूबर अफावो मो ओइबा चले इमा ngaupo ngaudina chakro nang YouTube nang ngaudina chakro nang ngaupo
A few moments later. Oh, yeah, mina hairakpadi hairakpani. Aibu angawani haibado imung manunggi ima ipana foga ingonda angawani hairak ngaukigani ay ngaukigani. YouTuber gidamakadi ay thawai si foga tabangam gani. Oh yeah, Honey Singh ay gidamakda support tawbiriba friend mayam singbu ay na ikay kumnaba uchari. Oh yeah, support tawbiyo khara amanadi aibu angawani haisu hainari haininga so haijasanu ay khongdamasi da changchanrurabani na YouTube gidamakda fo ay thawai si foga tabangam gani. Oh yeah.